ꯑꯩꯒꯤ ꯑꯣꯐꯤꯁꯅꯦꯀꯣ ꯒ꯭ꯔꯥꯎꯟꯗ ꯑꯗꯨꯝ ꯑꯉꯥꯡ ꯃꯌꯥꯝ ꯁꯥꯟꯅꯕ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯥꯔ ꯑꯦꯁꯀꯤ ꯏꯟꯖꯥꯡ ꯊꯥꯡꯀꯠꯂꯤ ꯍꯧꯖꯤꯛ ꯑꯂꯨ ꯈꯣꯡꯗ꯭ꯔꯨꯝ ꯇꯤꯜꯍꯧ ꯔꯥꯎꯟ ꯑꯃꯨꯛꯇꯪ ꯎꯡꯊꯣꯔꯛꯀꯦ रुलाते ꯑꯁꯤꯒꯤ ꯑꯥꯗ ꯆꯦꯜꯂꯤꯕ ꯁꯟ ꯑꯉꯥꯡꯕꯁꯦ ꯑꯁꯤ ꯌꯥꯝ ꯊꯤꯕꯅꯦꯕ ꯑꯁꯦ ꯑꯗꯨꯅꯦ ꯑꯁꯤ ꯌꯥꯝ ꯊꯤꯕꯅꯤꯀꯣ ꯑꯉꯥꯡꯁꯦ ꯆꯦ ꯃꯥꯁꯦ ꯁꯟ ꯀꯩꯅꯣꯁꯦ ꯇꯥꯟꯅꯔꯤꯅꯦ ꯌꯦꯡꯉꯣꯅꯦ ꯆꯤꯇ꯭ꯔꯥ ꯆꯠꯆꯔꯁꯨꯅ ꯃꯣꯏ ꯇꯥꯜꯂꯦ ꯔꯤꯀ꯭ꯔꯨꯠꯅ ꯌꯧꯈꯔꯦ ꯆꯦꯟꯕꯗ ꯍꯥꯏꯗꯤ ꯔꯤꯀ꯭ꯔꯨꯠ ꯀꯥꯡꯕꯨꯅ ꯇꯥꯜꯂꯦꯕꯀꯣ ꯃꯥꯏꯁꯦ ꯀꯩꯅꯣꯅꯦꯕ ꯁꯟ ꯑꯃꯣꯝ ꯊꯤꯅ ꯑꯃꯣꯝ ꯇꯥꯟꯅꯔꯤꯅꯤ ꯃꯥꯁꯦ ꯋꯥꯛꯀꯤꯡ ꯆꯠꯁꯤꯔꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯥꯏꯚ ꯊꯥꯒꯠꯄ ꯏꯆꯥꯅꯨꯄꯤꯗꯨꯅ ꯁꯤꯗ ꯂꯥꯛꯑꯣ ꯌꯥꯔꯗꯤ ꯈꯔꯁꯨ ꯐꯕ ꯑꯁꯣꯝ ꯆꯠꯈ꯭ꯔꯦ ꯒ꯭ꯔꯥꯎꯟꯗ ꯀꯔꯣꯝꯗꯅꯣ ꯃꯣꯏ ꯋꯥꯛꯀꯤꯡ ꯆꯠꯇꯣꯏꯁꯦ ꯁꯤꯗ ꯉꯥꯛ ꯐꯝꯁꯤꯔꯥ ꯅꯨꯡꯁꯤꯠꯀ ꯑꯝꯇ ꯁꯤꯠꯇꯦ ꯌꯦꯡꯉꯨꯅꯦ ꯁꯤꯁꯨ ꯇꯦꯛꯇꯧꯔ ꯃꯥꯜꯂꯦ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯉꯩ ꯌꯦꯡꯉꯨꯅꯦ ꯀꯩꯁꯨꯕꯨꯗꯤ ꯇꯧꯗꯕ ꯑꯩꯗꯤ ꯃꯣꯏ ꯅꯨꯄꯥ ꯀꯣꯏ ꯀꯥꯡꯕꯨ ꯀꯤꯖꯩꯌꯦ ꯁꯤꯗꯤ ꯇꯧꯔꯝꯅꯤꯌꯦ ꯑꯁ ꯃꯣꯏꯁꯨꯀꯣ ꯑꯉꯥꯡꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯉꯥꯡ ꯃꯆꯥ ꯃꯆꯥꯁꯤꯡꯁꯦ ꯀ꯭ꯂꯥꯁ 8, 9ꯁꯤꯡꯁꯤꯅꯀꯣ ꯍꯧꯖꯤꯛ ꯋꯥꯍꯣꯡ ꯑꯃ ꯁꯤꯗ ꯄꯥꯏꯊꯔꯛꯄꯗꯣ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯅꯝꯍꯧꯒꯦ ꯇꯧꯔꯒ ꯅꯝꯍꯧꯗ꯭ꯔꯦ ꯑꯗꯨꯅꯦ ꯄꯥꯏꯊꯔꯛꯄꯩ ꯄꯥꯏꯊꯕ ꯅꯠꯇꯦ ꯄꯥꯏꯈꯠꯈꯤꯕꯗꯣ ꯍꯣꯏ ꯄꯥꯏꯈꯠꯈꯤꯕꯁꯨ ꯐꯖꯩ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯔꯤꯀ꯭ꯔꯨꯠ ꯃꯌꯥꯝ ꯍꯜꯂꯛꯈ꯭ꯔꯦ ꯖꯩ ꯍꯤꯟ ꯁꯟ ꯂꯩꯕ ꯃꯐꯝꯗ ꯑꯇꯩ ꯁꯟ ꯃꯌꯥꯝ ꯂꯩꯕ ꯃꯐꯝꯗ ꯆꯠꯂꯨꯒꯦ
ꯃꯣꯏꯁꯦ ꯍꯦꯠ ꯀꯣꯟꯁꯇꯦꯕꯜꯒꯤ ꯄ꯭ꯔꯃꯣꯁꯟ ꯀꯣꯔꯁꯅꯤꯗꯅ ꯏꯁꯇꯦꯠꯇ ꯄꯨꯗꯣꯏꯔꯥ ꯃꯣꯏꯁꯦ ꯍꯦꯠ ꯀꯣꯟꯁꯇꯦꯕꯜ ꯀꯥꯗꯣꯏꯕ कांग से रूपी का मेरे पास थी हमारे यहाँ तक वॉकिंग चट के लाइव लोग चल लगे मैं असम चलूजिरा